ꯆꯥ ꯊꯛꯀꯦ ꯇꯧꯋꯦꯕꯀꯣ ꯆꯥꯁꯦ ꯑꯩꯉꯣꯟꯇꯥꯒꯤ ꯆꯥꯗꯣ ꯅꯠꯇꯦꯀꯣ ꯃꯤꯅ ꯂꯥꯟꯅ ꯈꯟꯒꯤꯅꯤ ꯀꯩꯅꯣꯅꯤ ꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯆꯥꯅꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯝꯗꯥꯏꯗꯅꯦ ꯑꯃꯨꯔꯛ ꯆꯥ ꯊꯩꯌꯦꯕ ꯆꯥꯛ ꯊꯣꯡ ꯆꯪꯉꯝꯗꯥꯏꯗ ꯑꯗꯨꯒ ꯊꯛꯄ ꯆꯥꯅꯦꯕ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯇꯩ ꯍꯧꯔꯕꯩꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥ ꯊꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯩ ꯉꯁꯤ ꯍꯩꯖꯥꯡꯁꯤꯗꯤꯅꯦ ꯈꯣꯡꯗꯨꯝꯒ ꯍꯋꯥꯏꯖꯥꯔꯒ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯇꯧꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯔꯣꯝꯕ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯄꯥ ꯍꯣꯏꯗꯤ ꯈꯣꯡꯗꯨꯝꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯅꯥꯝ ꯄꯥꯝꯗꯦꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯄꯥꯝꯃꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯅꯤꯡꯉꯦ ꯁꯨꯝ ꯑꯆꯝꯕ ꯄꯣꯠ ꯆꯩꯒꯁꯦ ꯆꯥꯅꯤꯡꯉꯦꯕ ꯈꯣꯡꯗꯨꯝꯒꯨꯝꯕꯒꯁꯦ ꯑꯆꯝꯕ ꯄꯣꯠ ꯆꯩ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯣꯡꯗꯨꯝꯁꯦ ꯑꯩꯈꯣꯏ ꯈꯟꯕꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛꯀ ꯆꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯄꯥꯝꯅꯗꯕꯩꯗꯨꯁꯨ ꯌꯥꯝ ꯆꯥꯗꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯗꯨꯝ ꯊꯣꯡꯉꯒꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯅ ꯈꯣꯡꯗꯨꯝ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯩꯅ ꯊꯣꯡꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝ ꯊꯣꯡꯒꯟꯗꯕꯩꯅ ꯑꯗꯨꯁꯨ ꯌꯥꯝ ꯍꯩꯇꯦꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯩ ꯈꯔ ꯌꯦꯡꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯤꯅ ꯊꯣꯡꯕ ꯈꯔ ꯎꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯃꯨꯔꯛ ꯊꯣꯡꯈꯔꯦ ꯑꯗꯒꯤ ꯍꯟꯗꯛ ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛꯇꯪ ꯆꯥꯏ ꯍꯥꯏꯕ ꯌꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯁꯦ ꯊꯛꯄ ꯂꯣꯏꯔꯒ ꯈꯣꯡꯗꯨꯝ ꯊꯣꯡꯉꯒꯦ ꯉꯔꯥꯡꯅꯦ ꯅꯍꯥꯟ ꯅꯪꯅ ꯏꯁꯩ ꯑꯃ ꯁꯛꯇꯔꯅꯦ ꯑꯩꯅ ꯄꯥꯅ ꯆꯥꯃꯤꯉꯩꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯏꯕ ꯅꯨꯄꯤ ꯑꯃꯒ ꯑꯥꯔꯇꯤ ꯀꯩꯅꯣꯝꯃ ꯀꯧꯏꯅꯦ ꯀꯣꯃꯦꯟ ꯇꯧꯔꯛꯏꯕ ꯏꯁꯩꯁꯦ ꯀꯅꯥꯅ ꯁꯛꯏꯅꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥ ꯁꯛꯏꯅꯦ ꯃꯌꯥꯝ ꯀꯔꯤ ꯅꯠꯇꯦ ꯍꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯩ ꯄꯥꯅꯞ ꯆꯥꯝꯕꯗꯨꯒ ꯑꯩꯅ ꯂꯣꯏ ꯁꯛꯄꯗꯣ ꯑꯗꯨꯗꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯩ ꯀꯩꯁꯨꯝꯕ ꯆꯥꯗꯦꯕ ꯈꯔꯤ ꯆꯥꯕ ꯊꯩ ꯑꯇꯣꯞꯄꯗꯤ ꯀꯩꯀꯩ ꯆꯥꯛ ꯀꯩ ꯈꯔ ꯆꯥꯔꯤꯅꯦ ꯄꯨꯔꯥ ꯏꯁꯥꯅꯒ ꯊꯥꯖꯨꯏ Begini Pak, ada tanya ada. Ngadi fazadida. Kana jatuh nusuk bisa. Kana jatuh nusuk. 나좀 찍어라. 찍어라. ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯈꯣꯡꯗꯨꯝ ꯑꯁꯤꯁꯦ ꯀꯩꯅꯣ ꯇꯧꯈꯥꯏꯔꯒꯦ ꯊꯣꯡꯒꯥꯏꯔꯒꯦ ꯆꯥꯎꯋꯦꯕ ꯁꯤꯁꯦ ꯑꯁꯤꯁꯤꯅ ꯍꯌꯦꯡ ꯉꯥꯒ ꯊꯣꯡꯅꯕꯩ ꯊꯝꯃꯒꯦ ꯑꯣ ꯕꯌꯥ ꯅꯨꯃꯤꯠ ꯆꯠꯀꯅꯤꯅꯦ ꯈꯣꯏꯖꯤ ꯂꯦꯛꯀꯅꯤ ꯆꯥ ꯊꯛꯑꯣ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦꯅꯦ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦ ꯁꯤꯁꯦ ꯕꯥꯜꯇꯤꯟ ꯑꯃ ꯀꯩꯅꯣꯝꯗ ꯍꯥꯞꯄꯗꯤ ꯐꯕ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦ ꯃꯀꯨ ꯀꯣꯛꯄꯤꯅꯦ ꯃꯀꯨ ꯀꯣꯛꯄꯤꯅꯤ ꯍꯥꯏꯅ ꯖꯔ ꯖꯔ ꯁꯣꯏꯗꯕꯅ ꯐꯔꯦ
Mino naman ako, bidro mino. khongdum baru sana bro. Sate. Na udah di sana dahnya. Nanti mana bani? Oh iya kan ada. Mau video tháng rồi, phát video tháng thôi. Facebook ta. जाने क्या हुआ है जिया बेकरार 미니잖아. बिना फंग से खरा चोको बिना चाहता है माँ मुझे इसे करना ताकत रखा नहीं वो ही सापा जमतर ले आता है जो बजातेนั่งรถตาหน้าตาหน้าหน้าตัวอยู่ลำได้ด้วยลำได้ทำเลยจะคุ้มจะเลยไม่ยามจีเนี่ยมันเล่นมาแล้วก็ขายอีดไปเนี่ยya em sẽ alu trên này coi đi này hingon gì nhỉ ba hingon này đi chung gì hingon đâu đi đó ta lấy bằng ara đang tàn đấy kami xem mà ra cái này đồ là gì मैंने बोरी हफ्चल रहा बा बोरी हाप बोरी आए हवाईचार दो हापे अब कंगल था थमीने जाम हापते जाम ना हा न चाबा जो हिना दे अब खतंग का फेना पोपथो क्या मोय बहंगे खोय लिया दिया कुम हफ्चल लोरे
ꯌꯦꯡꯉꯦ Kaya isa lang rin ano Kasi date 30 ni, date 30. Hayang na 30, wow. तुमने kasi umiiyak tayo, chap-chare ko. Hindi siya. Gusto ko din iyak pa ito nga Sabado. Siga ꯂꯩꯔꯦ khongdumꯗꯣ khongdumꯒ hawaichar ngꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯁꯤꯒꯅ ꯇꯣꯃꯦꯇꯣ ꯑꯥꯂꯨ ꯎꯔꯤ ꯏꯔꯣꯝꯕ ꯁꯤꯒꯅ ꯑꯩꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯒꯅ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯗꯅꯤ ꯃꯩꯊꯦꯜ ꯑꯇꯩ ꯂꯩꯇꯦ ꯃꯊꯦꯜ ꯃꯌꯥꯝ ꯑꯩ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯩ ꯃꯀꯣꯛ ꯄꯠꯇ꯭ꯔꯦ ꯑꯩꯅꯅꯦ ꯃꯨꯛꯕꯥꯡ ꯍꯧꯔꯒ ꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯇꯧꯔꯝꯗ꯭ꯔꯤꯕ ꯀꯣꯟꯅ ꯌꯦꯡꯕꯗ ꯄ꯭ꯂꯦ ꯇꯧꯕ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯛꯈꯠꯂꯨꯔꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝꯅꯦ ꯑꯩ ꯑꯃꯨꯛꯀ ꯍꯧꯔꯒꯦ ꯆꯥꯛꯈꯠꯂꯁꯨ ꯁꯤ ꯏꯔꯣꯝꯕꯅꯦꯕꯀꯣ ꯏꯔꯣꯝꯕ ꯑꯗꯣ ꯁꯤꯗꯅ ꯑꯩꯅ ꯈꯣꯡꯗꯨꯝ ꯊꯣꯡꯕ ꯂꯧꯏꯕꯀꯣ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯦ ꯍꯥꯏꯅꯅꯦ ꯆꯥꯛꯈꯠꯂꯨꯔꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦ ꯁꯤꯅꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯃꯨꯛꯁꯨ ꯇꯧꯈ꯭ꯔꯕꯅꯤꯁꯦ ꯃꯨꯛꯕꯥꯡ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗꯀꯣ ꯀꯣꯟ ꯑꯃꯕꯨ ꯌꯥꯎꯔꯝꯗꯔꯦ ꯁꯤ ꯊꯧꯗꯣꯛ ꯌꯧꯔꯒ ꯌꯥꯝ ꯇꯧꯋꯦ ꯌꯥꯝ ꯍꯥꯎꯕꯅ ꯆꯥ ꯌꯥꯗ꯭ꯔꯕꯣ ꯄꯨꯈꯝꯗ ꯐꯩꯔꯦ ꯆꯨꯝꯍꯜꯂꯨꯅꯦ ꯍꯋꯥꯏꯆꯥꯔꯒ ꯈꯣꯡꯗꯨꯝꯒ ꯊꯣꯡꯕꯗꯅꯦ ꯍꯋꯥꯏꯆꯥꯔ ꯃꯅꯝ ꯅꯝꯃꯦ ꯍꯋꯥꯏꯆꯥꯔ ꯃꯅꯝ ꯅꯝꯗꯣꯏ ꯀꯩ ꯃꯅꯝ ꯅꯝꯗꯣꯔꯤꯒꯦ ꯍꯥꯏꯕ 누나 괜찮은 이런 거 잡아야 돼 짜대는 시는 못 파스타래 짭짜 어느 거 시지 ꯌꯥꯝ ꯍꯥꯎꯋꯦ 시는 때 완전 낭싸워 ꯍꯣꯏꯝꯗꯥꯡ ꯃꯤꯅꯨ ꯍꯣꯏꯝꯗ ꯉꯥ ꯊꯣꯡꯉꯅꯤ ꯆꯤꯟꯇꯥ ꯇꯧꯅꯨ 민호? ꯃꯨꯛꯕꯥꯡ ꯍꯧꯔꯝꯃꯒ ꯄ꯭ꯂꯦ ꯇꯧꯔꯝꯗꯕꯩ ꯋꯥꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯗ ꯑꯩ 잘 거부락된 누빠들 이라죠 ꯅꯪ ꯃꯇꯝ ꯈꯪꯉꯦ 아닌게만 간 것이지 ꯑꯩꯈꯣꯏ ꯖꯝꯕꯣꯅꯦ ꯆꯥꯛ ꯂꯣꯏꯕ ꯃꯇꯝ ꯄꯨꯔꯥ ꯈꯪꯉꯦ ꯃꯥꯗꯤ ꯅꯥ ꯀꯣꯏꯔꯨꯆꯣꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯩ ꯃꯇꯝꯁꯦ ꯁꯣꯏꯗꯅ ꯃꯥ ꯂꯥꯛꯇꯣꯔꯕꯅꯤ ꯁꯤ ꯃꯩꯇꯩꯂꯦꯟꯅꯤ 민준이 거리 맞다 뭔가 라이래 근데 근데 말아 ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯕ ꯑꯩ ꯑꯗꯨꯝ ꯆꯠꯇꯣꯔꯦ ꯀꯥꯏ ꯁꯨꯃꯥꯏꯅ ꯍꯪꯕꯩ ꯇꯥꯏꯞꯇ ꯃꯌꯥꯝꯅꯦ ꯑꯁꯤ ꯚꯤꯗꯤꯑꯣꯒꯤ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕꯁꯦ ꯂꯣꯏꯅ ꯎꯍꯟꯖꯔꯔꯣꯏꯒꯦ ꯏꯇꯣꯝꯇ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒ ꯆꯥꯔꯨꯒꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤꯁꯦ ꯋꯥꯗꯤ ꯋꯥꯔꯝꯒꯅꯤꯕꯨ ꯂꯥꯏꯃꯗꯤ ꯃꯤꯅꯨꯒ ꯀꯩꯅꯣꯒ ꯖꯝꯕꯣꯒ ꯍꯤꯞꯄꯤꯟꯅꯩꯔꯣ ꯃꯤꯅꯨꯗꯤ ꯇꯨꯝꯈꯔꯦ ꯖꯝꯕꯣ ꯅꯟꯕꯤꯌꯨ ꯃꯤꯅꯨꯗ ꯅꯨꯡꯁꯤꯠꯇꯣ ꯃꯤꯅꯨ ꯀꯅꯥꯏ ꯃꯅꯥꯛ ꯍꯤꯞꯄꯤꯅꯣ ꯅꯪ
ꯆꯤꯝꯕ ꯃꯈꯨꯠ ꯄꯤꯔꯛꯑꯣ ꯃꯈꯨꯠ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯃꯈꯨꯠ ꯒꯙꯥ ꯃꯍꯥ ꯒꯙꯥꯅꯤ ꯏꯃꯩ ꯄꯦꯝꯃ ꯂꯩꯍꯧꯔꯦ ꯅꯣꯡꯃꯥꯏ ꯇꯨꯝ ꯂꯩꯍꯧꯔ ꯃꯦꯝꯁꯤꯒ ꯆꯦꯡꯕꯥꯛ ꯇꯛꯅ ꯅꯠꯇꯦ ꯉꯧꯅ ꯂꯣꯏꯔꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯈꯨꯠꯇ ꯆꯥꯕꯤꯅꯥꯝꯅ ꯆꯦꯡꯕꯥꯛ ꯉꯧ ꯂꯣꯏꯔꯝꯃꯤꯅꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯉꯧꯔꯦꯅꯦ ꯃꯌꯥꯝ ꯃꯌꯥ ꯍꯥꯕꯤ ꯆꯥꯕ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥꯗ ꯉꯁꯥꯏ ꯅꯟꯗꯤ ꯎꯠꯂꯔꯣꯏꯒꯦ ꯃꯥ ꯃꯃꯣꯟ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩ ꯒ꯭ꯔꯦꯟꯗꯔ ꯇꯛꯑꯒꯦ ꯁꯥꯏꯠꯇ ꯂꯩꯔꯤꯁꯦ ꯑꯩ ꯁꯥꯏꯅ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯑꯅꯥꯕ ꯂꯣꯏ ꯀꯩꯅꯣ ꯆꯥꯏꯊꯣꯛ ꯂꯣꯏꯔꯒ ꯑꯐꯕ ꯂꯦꯝꯊꯣꯛꯏꯌꯦ ꯁꯛꯇ ꯀꯔꯤ ꯃꯣꯏꯒ ꯌꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯗꯤ ꯌꯥꯝꯃꯣ ꯌꯥꯝꯗꯤ ꯌꯥꯝꯃꯣꯏ ꯑꯍꯥꯕꯤꯗ ꯁꯥꯔꯒ ꯍꯥꯎꯇꯔꯅꯦ ꯑꯩꯇꯕꯨ ꯁꯥꯔ ꯆꯥꯡꯗꯨꯗ ꯀꯣꯕꯤ ꯀꯅꯥꯒ ꯀꯣꯜꯂꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒꯤꯅꯦ ꯀꯃꯥꯏꯅ ꯆꯥꯅꯣ ꯀꯃꯥꯏꯅ ꯍꯥꯔꯦ ꯄꯨꯔꯥ ꯀꯨꯞꯄꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯀꯨꯞꯄꯦ ꯍꯥꯏꯗꯤ ꯁꯤ ꯃꯣꯔꯣꯛ ꯌꯥꯎꯕꯒꯤꯅꯦ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯔꯨꯗꯣ ꯐꯔꯦ ꯁꯤꯁꯦ ꯀꯨꯞꯍꯜꯂꯒ ꯋꯥ ꯑꯍꯥꯕꯤꯒ ꯂꯣꯏꯔꯦ ꯃꯩ ꯇꯥꯔꯦ ꯃꯌꯥꯝ ꯊꯨꯝ ꯁꯤ ꯄꯧꯏꯗ ꯁꯤꯁꯦ ꯁꯤ ꯄꯨꯡ ꯃꯌꯥꯝ ꯑꯍꯥꯕꯤ ꯂꯣꯏꯔꯦ ꯑꯍꯥꯕꯤꯕꯨ ꯇꯧꯔꯗꯤꯅꯦ ꯅꯥꯇꯣꯟꯁꯦ ꯍꯣꯠꯇ꯭ꯔꯣꯡ ꯑꯣꯏ ꯍꯥꯏ ꯕꯥꯕꯨ ꯂꯣꯏꯖꯦ ꯀꯅꯥ Kana? Kana babu? Taruh ye. Kana babu nuni? Oh ye babu nuni. Iji pura magela. Mangol. Miyam loire hawa man berane. Samus apa? Samus pura? Samus sah hamil jangan bro. Mui kana koto iba kakai ke koto idro. Khai do cha. Khajna to tri. Itu murok jauh tak bani. Nang kai noi cha ja ni do. Kitu cha bani murok. Kiorang kubak sabar no nani. Ya. Ya. Phajaba maronda ko phajaba maronda. Ngam se una wana leire kot na bai. Sina kana batulu jane era ni kana. Hairam bani. Kakai je ukadra. Doi te kana hai do. Batulu kai. Si baba kobi. Dia mau nangis je. Tuh sa. Kakak. Nah, aku dong. Katang sabi. Katang sabi. Sama yang kot piro. Duga ye. Ai tak to ini. Na tu ga itai. Kai hai no. Saning nang. Khai. Aku di sana ya. Main mengambil aja lagi. Chale. Tum saja dulu. Kubong apa? Masak. Mas naik dia tapi. Kita ambil juga. Rau ni kita. Mayam che ko mai phamong ni sanda ta re ba do. Thoudok ki yung noi
ꯑꯩꯈꯣꯏ ꯃꯤꯅꯨ ꯍꯧꯒꯠꯇ꯭ꯔꯤ ꯅꯪꯀꯣ ꯃꯤꯅꯨ ꯗꯒꯤ ꯌꯦꯡꯉꯣ ꯃꯤꯅꯨ ꯃꯤꯅꯨ ꯍꯧꯒꯠꯂꯣ ꯑꯣ ꯃꯤꯅꯨ ꯍꯧꯒꯠꯂꯣ ꯃꯩ ꯇꯤꯛꯅꯕ ꯍꯧꯒꯠꯂꯣ ꯄꯄꯥ ꯃꯩ ꯇꯤꯛꯈꯔꯦ ꯄꯄꯥ ꯃꯩ ꯇꯤꯛꯈꯔꯦ ꯄꯄꯥ ꯃꯩ ꯇꯤꯛꯈꯔꯦ ꯅꯪ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥ ꯂꯥꯎ 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 ꯄꯄꯥ ꯃꯩ ꯇꯤꯛꯈꯔꯦ ꯆꯠꯂꯨ ꯁꯪꯒꯣꯏꯗ ꯂꯥ ꯃꯩ ꯇꯤꯛꯈꯔꯦ ꯃꯩ ꯇꯤꯛꯈꯔꯦ ꯃꯩ ꯃꯣꯠ ꯃꯩ ꯇꯤꯛꯈꯔꯦ ꯃꯃꯥꯏ ꯃꯩ ꯃꯣꯠ ꯃꯣꯠꯂꯦ ꯀꯣ ꯅꯨꯡꯁꯦꯀꯣ ꯃꯃꯥꯏꯁꯦ ꯃꯣꯠꯆꯕꯇꯅꯤꯀꯣ ꯑꯗꯨ ꯃꯒꯨꯟ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕꯅꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯌꯦꯕ ꯏꯃꯩ ꯄꯦꯝꯃ ꯃꯤ ꯍꯧꯒꯠꯇꯣꯔꯦ ꯗꯤꯁꯇꯔꯕ ꯇꯧꯅꯨ ꯃꯥꯁꯦ ꯀꯧꯏ ꯃꯈꯩ ꯈꯨꯝꯒꯅꯤ ꯀꯃꯥꯏꯅ ꯌꯦꯡꯉꯨꯀꯣ ꯃꯤꯅꯨ ꯃꯤꯅꯨ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯅꯦ ꯃꯩ ꯂꯥꯎ ꯇꯤꯛꯎꯔꯣ ꯂꯥꯎ ꯃꯩ ꯂꯥꯎ ꯇꯤꯛꯎꯔꯣ ꯄꯄꯥ ꯃꯩ ꯂꯥꯎ ꯇꯤꯛꯈꯔꯦ ꯄꯄꯥ ꯃꯩ ꯇꯤꯛꯎꯔꯣ ꯀꯨꯝꯃꯧ ꯂꯥꯎ ꯂꯥꯎ ꯄꯄꯥ ꯂꯥꯎ ꯄꯄꯥ ꯀꯨꯝꯃꯧ ꯃꯩꯁꯨ ꯇꯤꯛꯈꯔꯦ ꯆꯥꯁꯨ ꯊꯛꯈꯔꯦ ꯀꯨꯝꯈꯔꯦ